ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯒꯦꯜ ꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯃꯥꯡꯈꯤꯕ ꯑꯗꯨ ꯃꯦꯝꯇꯣꯟꯅꯅꯤ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡ ꯃꯦꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯐꯪꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯃꯅ ꯁꯥꯎꯔꯗꯨꯅ ꯃꯦꯝꯇꯣꯟꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯃꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯃꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯅ ꯀꯣꯏꯔꯥꯎ ꯂꯥꯎꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯅꯔꯦ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯟ ꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯌꯨꯝꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯌꯨꯝꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ, "ꯍꯥꯏ ꯂꯩꯃ, ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯕ ꯑꯗꯨꯕꯣ? ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯅꯥꯒꯤ ꯁꯅꯥꯅꯣ ꯅꯪꯅ ꯍꯨꯔꯥꯜꯂꯝꯃꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯕ ꯑꯗꯨꯕꯣ?" ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯅ, "ꯏꯅꯦ ꯌꯦꯡꯕꯤꯌꯨ, ꯑꯩꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯁꯟ 5ꯒꯤ ꯈꯨꯗꯣꯞ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯑꯁꯤ ꯃꯥꯅ ꯇꯧꯁꯤꯟꯅꯔꯒ ꯍꯨꯔꯥꯜꯂꯒ ꯄꯨꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯃꯁꯤꯒꯤ ꯃꯦꯝꯇꯣꯟ ꯍꯥꯏꯕꯤ ꯍꯨꯔꯥꯟꯕꯤꯁꯤꯅ ꯑꯩꯒꯤ ꯁꯅꯥ ꯑꯁꯦ ꯍꯨꯔꯥꯟꯗꯨꯅ ꯄꯨꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ." ꯑꯁꯨꯝꯅ ꯂꯩꯃꯅ ꯃꯦꯝꯇꯣꯟꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯤꯟꯐꯦꯟ ꯐꯕꯤ ꯃꯧ ꯑꯃꯅ, "ꯑꯣ, ꯅꯍꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯃꯥꯡꯉꯤ, ꯏꯪꯈꯣꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ, ꯌꯦꯅꯈꯥ ꯂꯨꯈꯥꯗ ꯐꯧꯔꯝꯕ ꯐꯤꯔꯣꯜ ꯂꯣꯏꯅ ꯃꯥꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤ ꯃꯦꯝꯇꯣꯟꯁꯤꯅ ꯑꯣꯏꯔꯦꯀꯣ? ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯕꯤꯔꯤꯒꯦ ꯃꯌꯥꯝꯕꯣ? ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤ ꯑꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯑꯃꯨꯛꯇ ꯋꯥꯔꯛꯍꯧꯁꯤ." ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨ ꯃꯔꯥꯡ ꯇꯧꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯦꯝꯇꯣꯟꯒꯤ ꯅꯨꯄꯥ ꯃꯪꯒꯤ ꯑꯗꯨꯁꯨ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯔꯗꯨꯅ ꯍꯥꯏꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ, "ꯌꯦꯡꯉꯨ, ꯍꯨꯔꯥꯟꯕꯤ ꯑꯁꯤꯒꯤ ꯃꯋꯥ ꯌꯨꯔꯥꯏ ꯆꯨꯕ ꯅꯨꯄꯥ ꯑꯁꯦ ꯌꯨꯔꯦꯟ ꯊꯛꯄ ꯂꯣꯏꯔ ꯃꯥꯜꯂꯦ, ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ." ꯃꯪꯒꯤ ꯑꯗꯨ ꯃꯥꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯪꯒꯤꯅ, "ꯑꯥꯏ, ꯀꯗꯥꯏꯗꯒꯤ ꯃꯤ ꯑꯔꯦꯝꯕꯁꯤꯡꯅꯣꯅꯦ? ꯁꯨꯃꯥꯡ ꯑꯁꯤꯗ ꯄꯨꯂꯞ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯔꯣꯡꯅꯦ, ꯑꯩ ꯑꯃꯨꯛꯇ ꯆꯠꯀꯦ, ꯆꯠꯊꯣꯛ꯫ ꯃꯤꯒꯤ ꯁꯨꯃꯥꯡꯁꯤꯗ ꯂꯦꯞꯁꯤꯜꯂꯒ ꯍꯟꯗꯣꯛꯇꯕꯤꯒ ꯇꯧꯏꯅꯦ꯫ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯈꯟꯕꯤꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯁꯅꯥ ꯂꯨꯄꯥꯒ ꯐꯨꯝꯗꯨꯅ ꯊꯝꯃꯝꯃꯦ ꯍꯥꯏꯕ꯭ꯔꯣ? ꯃꯌꯥꯝꯅ ꯍꯦꯛꯇ ꯍꯨꯛꯇꯨꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯃꯪꯒꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ, "ꯍꯩ ꯃꯪꯒꯤ, ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯔ ꯌꯦꯡꯂꯒ ꯉꯥꯡꯉꯨ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯅꯊꯛꯀꯤ ꯑꯍꯜ ꯉꯥꯛꯇꯅꯤ꯫ ꯍꯥꯏ, ꯅꯍꯥ ꯄꯥꯈꯪ ꯈꯔ ꯌꯥꯎꯔꯛꯈꯤꯗꯥꯏ? ꯃꯁꯤꯒꯤ ꯃꯪꯒꯤ ꯍꯥꯏꯕ ꯌꯨꯉꯥꯎꯕꯁꯦ ꯑꯃꯨꯛꯇ ꯋꯥꯔꯧ." ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯗꯒꯤ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯊꯣꯔꯛꯂꯗꯨꯅ ꯃꯪꯒꯤꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯃꯤ꯫ ꯃꯪꯒꯤꯕꯨ ꯐꯨꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯦꯝꯇꯣꯟꯁꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯐꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎ ꯃꯪꯒꯤ ꯑꯃꯗꯤ ꯃꯦꯝꯇꯣꯟꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯝꯂꯕ ꯃꯇꯨꯡ ꯍꯧꯒꯠꯄ ꯆꯠꯄ ꯐꯥꯎ ꯉꯝꯗꯕ ꯃꯈꯩ ꯂꯩꯍꯧꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯌꯨꯝꯅ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯪꯒꯤ ꯑꯃꯗꯤ ꯃꯦꯝꯇꯣꯟ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯅꯥꯍꯦꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯦꯅꯈꯥꯔꯣꯝꯗꯒꯤ, "ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥꯅꯦ, ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯌꯦꯡꯉꯨ, ꯏꯃꯥ ꯄꯥꯕꯅ ꯄꯥꯝꯖꯕ ꯌꯦꯟ ꯑꯗꯣ ꯅꯆꯥꯁꯤꯡꯅ ꯄꯨꯔꯛꯂꯕꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯃꯪꯒꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟꯅ ꯇꯥꯔꯕ ꯌꯦꯟ ꯀꯌꯥ ꯑꯃ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯀꯤꯕ ꯃꯇꯧ ꯀꯌా ꯑꯃ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯃꯪꯒꯤꯗꯤ ꯀꯤꯈꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ "ꯃꯦꯝꯇꯣꯟ, ꯑꯆꯧꯕ, ꯌꯥꯏꯃ, ꯑꯇꯣꯝꯕ, ꯅꯈꯣꯏꯕꯨ ꯃꯄꯥꯟ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯏꯃꯨꯡꯗ ꯆꯪꯂꯛꯎ ꯌꯥꯗꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯏꯃꯥꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯆꯥꯛ ꯈꯔ ꯑꯃꯨꯛꯇ ꯊꯣꯡꯂꯨ ꯂꯥꯎ꯫ ꯏꯁꯥꯁꯦ ꯂꯦꯡꯕ ꯂꯥꯛꯄꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯃꯦꯝꯇꯣꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯠꯂꯗꯨꯅ ꯁꯥꯏꯖꯤꯟ ꯑꯗꯨꯗ ꯅꯞꯇꯨꯅ ꯏꯃꯨꯡ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯏꯁꯤꯡꯗ ꯇꯥꯔꯨꯕꯒꯤ ꯏ ꯊꯥꯡꯗꯅ ꯉꯧꯔꯕ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯁꯨꯛ ꯃꯨꯔꯕ
ꯎꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞ ꯅꯞꯇꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ, "ꯏꯃꯥ, ꯅꯪ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯗꯤ ꯁꯦ, ꯎꯆꯤꯁꯦ ꯆꯥꯎ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯑꯇꯣꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯎꯆꯤ ꯑꯁꯤꯕ ꯑꯃ ꯃꯃꯥꯒꯤ ꯃꯌꯥ ꯑꯗꯨꯗ ꯅꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯇꯣꯝꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯦꯝꯇꯣꯟꯒꯤ ꯃꯌꯥꯗ ꯎꯆꯤ ꯑꯁꯤꯕ ꯑꯃ ꯅꯝꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯦꯝꯇꯣꯟ ꯌꯥꯝꯅ ꯄꯥꯈꯠꯅ, "ꯅꯤꯄꯥ, ꯍꯣ ꯅꯤꯄꯥꯎ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕ. ꯃꯁꯛ ꯑꯁꯤ ꯎꯕꯗ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ. ꯂꯥꯛꯑꯣ, ꯑꯃꯨꯛꯇ ꯆꯤꯡꯊꯣꯛꯂꯔꯥꯎꯑꯣ. ꯑꯩꯒꯤ ꯌꯥ ꯃꯅꯨꯡꯁꯤꯗ ꯎꯆꯤ ꯑꯃ ꯆꯥꯎ ꯆꯥꯎ ꯍꯥꯏꯗꯨꯅ ꯅꯝꯁꯤꯜꯂꯛꯑꯦ ꯃꯤ. ꯅꯪꯕꯨ ꯑꯝꯇ ꯂꯥꯛꯑꯣ ꯅꯨꯄꯥ, ꯑꯝꯇ ꯆꯤꯡꯊꯣꯛꯂꯔꯥꯎꯑꯣ." "ꯑꯩ ꯅꯨꯄꯤ, ꯅꯪ ꯑꯝꯇ ꯂꯥꯡꯈꯤꯅꯨ. ꯁꯣꯝꯗ ꯑꯆꯧꯕꯒ ꯌꯥꯏꯃꯒꯅ ꯑꯩꯉꯣꯟꯗ ꯀꯤꯍꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ. ꯃꯈꯣꯏꯒꯤ ꯃꯁꯛ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ. ꯃꯈꯣꯏ ꯎꯕꯗ ꯑꯩꯗꯤ ꯐꯤ ꯃꯥꯡꯁꯤꯟꯒꯗꯧꯔꯦꯅꯦ ꯅꯪꯕꯣ. ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯨꯡꯉꯥꯡ ꯉꯥꯡꯕꯅꯦ. ꯅꯪꯒꯤ ꯅꯈꯣꯜ ꯑꯌꯥꯛꯄ ꯑꯗꯨꯅ ꯍꯦꯟꯅ ꯑꯃꯨꯛ ꯀꯤꯈ꯭ꯔꯦ." ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯦꯝꯇꯣꯟꯒꯤ ꯃꯅꯥꯛꯇ ꯃꯅꯤꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯗꯨꯅ, "ꯍꯤꯍꯤ, ꯏꯃꯥ, ꯎꯆꯤ ꯑꯁꯤꯕꯗꯨꯕꯨ ꯍꯥꯎꯕ꯭ꯔꯣ? ꯆꯥꯁꯤꯜꯂꯣ. ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯏꯃꯥꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯗ ꯍꯨꯔꯥꯜꯂꯛꯂꯤꯅꯦ. ꯆꯥꯁꯤꯜꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯦꯝꯇꯣꯟꯅ, "ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥꯅꯦ ꯍꯨꯔꯥꯟꯕ ꯄꯣꯠꯀ ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯖꯗ꯭ꯔꯦ. ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯏꯃꯥ, ꯕꯥꯕꯥ, ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯝꯂꯔꯣꯏꯗ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨ ꯑꯀꯤꯕ ꯐꯪꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯇꯝꯅꯔꯝꯃꯤ꯫ ꯊꯪꯅꯕꯒꯤ ꯑꯍꯤꯡ ꯑꯃꯗꯁꯨꯅꯤ, ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ, ꯌꯦꯟꯒ ꯌꯥꯝꯅ ꯂꯣꯏꯕ ꯀꯨꯜꯂꯥ ꯑꯗꯨ ꯑꯍꯤꯡ ꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯂꯝꯃꯤ꯫ ꯀꯨꯜꯂꯥ ꯑꯗꯨꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯗꯨꯅ, "ꯑꯁ, ꯀꯔꯤꯅꯣꯗ? ꯑꯩꯕꯨ ꯉꯁꯥꯏ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯄꯨꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯗ. ꯂꯩꯀꯥꯏꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯅꯦ. ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯕꯨ ꯑꯃꯥꯡꯁꯪꯗ ꯆꯪꯗꯧꯕ ꯀꯤꯈ꯭ꯔꯦꯗꯀꯣ. ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤꯕꯒꯦꯅꯦꯁꯦ? ꯏꯃꯨꯡ ꯑꯁꯤꯗ ꯃꯥꯡꯁꯤꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯄꯨꯗꯣꯟ ꯑꯃ ꯂꯩꯕꯗꯨꯅ? ꯑꯣ, ꯁꯤꯗ ꯂꯩ. ꯃꯁꯤ ꯍꯦꯛꯇ ꯆꯨꯈꯠꯇꯨꯅ ꯄꯨꯔꯒꯦ." ꯑꯁꯨꯝꯅ ꯀꯨꯜꯂꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯨꯗꯣꯜ ꯑꯃꯕꯨ ꯆꯨꯈꯠꯂꯗꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯌꯦꯅꯈꯥꯔꯣꯝꯗ ꯂꯥꯛꯇꯨꯅ ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥꯟ ꯑꯗꯨꯁꯨ ꯑꯉꯥꯟꯕ ꯃꯆꯦꯠ ꯑꯃꯠꯇ ꯎꯗꯕ ꯃꯈꯩ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯂꯝꯃꯤ꯫ ꯉꯥꯜꯂꯤꯕ ꯍꯥꯏꯕꯕꯨ ꯀꯨꯜꯂꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯨꯗꯣꯟ ꯑꯗꯨꯒꯤ ꯃꯉꯥꯜꯇꯅꯤ꯫ ꯀꯨꯜꯂꯥ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯌꯦꯟ ꯌꯥꯝꯅ ꯊꯝꯂꯤꯕ ꯑꯗꯣꯝꯗꯒꯤ ꯌꯦꯟꯁꯤꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯁꯤꯒꯗꯧꯕ ꯃꯈꯩ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯜꯂꯥꯅ, "ꯑꯥꯏ, ꯀꯔꯤꯅꯣ ꯑꯩꯒꯤ ꯌꯦꯟꯁꯤꯡꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤꯕ ꯑꯁꯤꯅ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒꯅ ꯍꯨꯔꯥꯟꯕꯅꯒ ꯐꯥꯒꯗꯧꯕꯒꯤ ꯇꯧꯔꯕꯖꯥꯠꯂꯥ? ꯍꯩꯁ, ꯃꯅꯤꯡ ꯆꯪꯕꯒ ꯂꯥꯏꯔꯤ, ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦꯗ ꯍꯩ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯗꯨꯅ ꯀꯨꯜꯂꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯦꯟ ꯊꯝꯂꯤꯕ ꯁꯥꯡꯅ ꯄꯔꯦꯡ ꯑꯣꯏꯅ ꯁꯥꯔꯤꯕ ꯁꯪ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯪ ꯑꯗꯨꯕꯨ ꯌꯧꯒꯗꯕꯒꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯗꯣꯜ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯑꯃꯅ ꯀꯟꯅ ꯁꯤꯖꯤꯜꯂꯛꯄꯗꯒꯤ ꯄꯨꯗꯣꯜ ꯑꯗꯨ ꯃꯨꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯜꯂꯥꯅ, "ꯍꯩ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ?" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯀꯨꯜꯂꯥꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯨꯗꯣꯜ ꯑꯗꯨꯒꯤ ꯃꯩ ꯑꯗꯨꯕꯨ ꯃꯨꯠꯈꯤꯗꯅꯕ ꯃꯈꯨꯠꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯜꯂꯥꯅ ꯍꯦꯛ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯃꯍꯥꯛꯀꯤ ꯄꯨꯗꯣꯜ ꯑꯗꯨꯒꯤ ꯃꯉꯥꯜ ꯃꯨꯁꯤ ꯃꯨꯁꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯔꯦꯡ ꯁꯥꯡꯅ ꯁꯥꯔꯤꯕ ꯌꯦꯟꯕꯣꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯁꯤꯟ ꯃꯨꯁꯤꯟ ꯃꯨꯕ ꯑꯍꯨꯝꯈꯛ ꯌꯦꯟꯁꯤꯡ ꯑꯗꯨꯕꯨ ꯃꯀꯣꯛ ꯊꯗꯠꯇꯨꯅ ꯄꯨꯅꯕ ꯍꯥꯞꯂꯤꯕ ꯑꯗꯨ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯜꯂꯥꯅ ꯌꯥꯝꯅ ꯉꯛꯅ, "ꯍꯤ, ꯀꯔꯤꯅꯣ ꯑꯥꯗ? ꯑꯩꯒꯤ ꯌꯦꯟ ꯑꯁꯤꯕꯨ ꯃꯉꯛ ꯂꯣꯏꯅ ꯊꯗꯠꯇꯨꯅ ꯂꯩꯔꯤꯕ ꯑꯁꯦ? ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ. ꯃꯈꯣꯏꯅ ꯌꯦꯟꯁꯤꯡ ꯑꯁꯤꯕꯨ ꯈꯣꯡꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯉꯛ ꯊꯗꯠꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯀꯨꯜꯂꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯌꯦꯟꯕꯣꯟ ꯑꯗꯨ ꯇꯝꯅ ꯄꯨꯗꯣꯜ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯕ ꯑꯍꯨꯝꯈꯛꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟ ꯅꯛꯁꯤꯜꯂꯛꯄꯗ ꯀꯨꯜꯂꯥꯅ, "ꯍꯥꯏ, ꯀꯅꯥꯅꯣ ꯑꯗꯨꯗ ꯑꯩꯒꯤ ꯌꯦꯟ ꯍꯨꯔꯥꯜꯂꯤꯕꯗꯣ?" ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯃꯨꯕ ꯑꯍꯨꯝꯗꯨꯗꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯍꯧꯒꯠꯇꯨꯅ ꯆꯦꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯨꯕ ꯑꯃꯅ ꯃꯈꯨꯠ ꯑꯗꯨꯅ ꯇꯤꯡꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯔꯤꯕ ꯑꯃꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯀꯨꯜꯂꯥꯅ, "ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ. ꯑꯩꯒꯤ ꯌꯦꯟꯁꯤꯡ ꯑꯁꯤ ꯁꯤꯡꯂꯝꯗꯅ ꯀꯅꯥ ꯑꯃꯠꯇ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ." ꯑꯁꯨꯝꯅ ꯀꯨꯜꯂꯥꯅ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯑꯃꯨꯕ ꯑꯍꯨꯝ ꯑꯗꯨ ꯀꯨꯜꯂꯥꯒꯤ ꯄꯥꯏꯔꯤꯕ
ꯄꯨꯗꯣꯜ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯈꯨꯔꯥꯒꯤ ꯌꯦꯟ ꯑꯁꯤ ꯁꯤꯡꯅꯕ ꯄꯩꯁꯥꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯈꯨꯔꯥꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯝꯃꯣ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯏ ꯊꯥꯡꯗꯕ ꯃꯈꯩ ꯉꯧꯔꯣꯛ ꯉꯧꯔꯗꯨꯅ ꯃꯃꯤꯠꯁꯤꯡ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯄ ꯑꯗꯨꯗ ꯀꯨꯜꯂ ꯑꯗꯨ ꯍꯣ ꯏꯃꯥ, ꯄꯥꯝꯖꯗꯦ, ꯅꯣꯏꯒꯤ ꯄꯩꯁꯥꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ. ꯍꯣ ꯅꯨꯄꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣꯅꯦ ꯅꯪꯕꯣ. ꯍꯣ ꯅꯨꯄꯤ. ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯀꯨꯜꯂ ꯑꯗꯨ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯑꯣꯏꯅ ꯒꯝ ꯒꯝ ꯊꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯨꯜꯂꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯒꯝ ꯒꯝ ꯊꯤꯟꯕ ꯑꯗꯨꯗ ꯀꯨꯜꯂꯒꯤ ꯅꯨꯄꯤꯁꯨ ꯇꯥꯔꯗꯨꯅ ꯄꯔꯞ ꯆꯦꯟꯊꯣꯔꯛꯑꯗꯨꯅ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯇꯧꯔꯒꯦ? ꯃꯃꯥꯡ ꯊꯣꯡ ꯂꯣꯏꯅ ꯍꯥꯡꯗꯣꯛꯂꯒ ꯃꯅꯤꯡ ꯊꯣꯡꯗ ꯑꯃꯨꯛ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯣ? ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯔꯨꯏꯕꯅꯣ? ꯃꯅꯝꯁꯤꯗꯤ! ꯀꯩꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯐꯤꯒ ꯑꯃꯨꯛ ꯃꯥꯡꯁꯤꯟꯕꯤꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯑꯉꯥꯡ ꯃꯆꯥꯗꯧꯅ. ꯅꯨꯄꯤ, ꯑꯁꯨꯝ ꯉꯥꯡꯅ ꯂꯩꯔꯅꯨꯅꯦ. ꯃꯅꯤꯡ ꯑꯁꯤꯗ ꯀꯩꯅꯣ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯍꯨꯝ ꯂꯩꯍꯧꯔꯦꯅꯦ. ꯊꯣꯡ ꯑꯁꯤ ꯈꯔ ꯊꯨꯅ ꯊꯤꯡꯖꯤꯜꯂꯨꯅꯦ ꯅꯪꯕꯣ. ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯀꯨꯜꯂꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯄꯔꯞ ꯆꯦꯜꯂꯛꯂꯗꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯁꯨ ꯆꯦꯠꯅ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯜꯂꯒꯤ ꯅꯨꯄꯤꯅ ꯀꯨꯜꯂꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯗꯨꯅ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯀꯔꯤꯅꯣ ꯉꯁꯥꯏ ꯃꯅꯤꯡꯂꯣꯝꯗ ꯀꯔꯤꯅꯣ ꯌꯥꯝ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ? ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯀꯨꯜꯂꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯀꯨꯜꯂꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯀꯌꯥ ꯍꯧꯈꯤꯔꯝꯃꯤ, ꯑꯍꯤꯡ ꯀꯌꯥ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯃꯤꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝ ꯁꯨꯝꯗꯣꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯝꯂꯝꯕ ꯑꯃꯗꯤ ꯃꯤꯒꯤ ꯌꯦꯟꯕꯤꯁꯤꯡ ꯍꯨꯔꯥꯜꯂꯗꯨꯅ ꯃꯀꯣꯛ ꯊꯗꯠꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯊꯝꯂꯝꯕ, ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯒꯤ ꯏꯪꯈꯣꯜ ꯈꯨꯗꯤꯡ ꯆꯪꯂꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯇꯣꯛꯂꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯂꯣꯏꯅ ꯅꯩꯈꯥꯏꯔꯗꯨꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯦꯛꯂꯛꯂꯕ ꯏꯟꯖꯥꯡꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯊꯝꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯣꯡꯃꯒꯤ ꯁꯥ ꯌꯦꯟ, ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯌಾ ꯑꯃ ꯃꯥꯡꯁꯤꯜꯂꯛꯄ, ꯃꯥꯡ ꯇꯥꯛꯂꯛꯄꯅꯆꯤꯡꯕ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔ ꯄꯨꯟꯁꯤꯟꯅꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯧꯔꯗꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ, ꯌꯦꯡꯉꯨ ꯑꯉꯥꯡꯁꯥ, ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯊꯣꯛꯇꯨꯅ ꯂꯩꯒꯅꯤ? ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯑꯍꯩꯕ ꯑꯐꯕ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯇꯥꯟꯅꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯣꯏ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤꯅ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯪꯒꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯂꯩꯔꯤꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯝꯆꯠ ꯂꯧꯕꯅꯤꯅ ꯃꯈꯣꯏꯁꯨ ꯍꯨꯔꯥꯟꯕꯗꯤ ꯐꯖꯅ ꯍꯩꯔꯕꯅꯤ꯫ ꯀꯅꯥꯅ ꯈꯪꯕ ꯋꯥꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯣꯛꯄ ꯉꯝꯗꯅꯕ ꯇꯧꯁꯤꯟꯅꯔꯒ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯁꯨ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯑꯍꯤꯡꯕ ꯃꯤꯅ ꯇꯧꯕ ꯃꯥꯟꯗꯕ꯫ ꯌꯦꯟ ꯉꯥꯅꯨꯁꯤꯡ ꯑꯁꯤꯕꯨ ꯃꯉꯛ ꯊꯗꯠꯇꯨꯅ ꯊꯝꯂꯝꯕ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕꯗꯅ ꯑꯣꯏꯒꯗ꯭ꯔꯥꯅꯦ? ꯃꯁꯤ ꯑꯩꯗꯤ ꯊꯥꯖꯗꯦꯕꯨ꯫ ꯑꯗꯨꯅ ꯑꯍꯩꯕ ꯑꯐꯕ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯊꯣꯛꯂꯒ ꯌꯦꯡꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯤ꯫ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ, ꯐꯔꯦ, ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯈꯠꯅꯕꯗ ꯐꯣꯜ ꯇꯥꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯆꯠꯂꯣ, ꯅꯍꯥ ꯈꯔ ꯆꯠꯇꯨꯅ ꯃꯪꯒꯤꯒꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨ꯫ ꯑꯗꯨꯒ ꯅꯍꯥ ꯈꯔ ꯑꯃ ꯆꯠꯇꯨꯅ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯑꯃꯥꯏꯕ ꯇꯣꯝꯆꯧꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯍꯥ ꯈꯔ ꯑꯗꯨꯅ ꯇꯣꯈꯥꯏ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯪꯒꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯧꯕ ꯆꯠꯈꯤꯕ ꯅꯍꯥ ꯈꯔ ꯑꯗꯨ ꯂꯥꯛꯇꯨꯅ, ꯈꯨꯔꯥ, ꯇꯥ ꯃꯪꯒꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯗꯨꯗꯤ ꯌꯨꯝꯗꯕꯨ ꯂꯩꯍꯧꯗꯦꯗ꯫ ꯃꯃꯥ ꯃꯄꯥꯗ ꯍꯪꯂꯨꯕꯗ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ, ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯈꯪꯗꯦꯁꯨ ꯍꯥꯏꯍꯧꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯠ 9-10 ꯁꯨꯔꯦ ꯍꯥꯏꯅꯦ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯁꯨ꯫ ꯐꯔꯦ, ꯅꯣꯏꯁꯨ ꯑꯗꯨꯗ ꯐꯝꯃꯨ꯫ ꯀꯌꯥꯝꯕ ꯃꯊꯣꯡ ꯆꯥꯔꯨꯅꯤ ꯍꯥꯏꯕꯒꯦ ꯃꯈꯣꯏꯅ ꯌꯣꯛꯄ ꯃꯆꯥꯁꯤꯡꯕꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯕ ꯆꯠꯈꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯇꯣꯝꯆꯧꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ
ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯨꯟꯅ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯌꯦꯡꯂꯝꯕ ꯑꯗꯨ ꯃꯃꯤꯠ ꯇꯞꯅ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯊꯋꯥꯏ ꯈꯔ ꯂꯩꯔꯤꯅꯦ꯫ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯇꯧꯕꯤꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯂꯥꯏꯊꯧ ꯑꯃ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯀꯔꯝꯅ ꯁꯤꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯕ ꯃꯇꯨꯡ, ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯪꯗꯣꯛꯂꯕ ꯃꯇꯨꯡ, ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝꯁꯤꯡꯗꯣ ꯐꯖꯅ ꯇꯧꯊꯣꯛꯄꯤꯔꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯑꯃꯨꯛ ꯊꯥꯕꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯝꯆꯧꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯕ ꯐꯔꯛ ꯇꯥꯔꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯑꯍꯤꯡ ꯌꯧꯕ ꯉꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡ ꯂꯥꯏꯁꯣꯟ ꯑꯗꯨꯕꯨ ꯁꯣꯟꯗꯨꯅ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯧꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯍꯨꯝ, ꯅꯈꯣꯏ ꯑꯍꯨꯝ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯑꯗꯨꯒ ꯀꯝꯗꯧꯅ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯩꯀꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯄꯤꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ? ꯑꯩꯅ ꯍꯪꯂꯤꯕꯁꯤꯡꯁꯦ ꯁꯦꯡꯅ ꯈꯨꯝꯃꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯆꯐꯨ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯝꯈꯤꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯆꯥꯎꯕꯒꯤ ꯊꯋꯥꯏ ꯑꯗꯨꯅ "ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕ, ꯑꯩꯈꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥ ꯏꯄꯥꯅ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯗꯕ, ꯑꯣꯠꯀꯅꯤ ꯃꯈꯣꯏꯕꯨ, ꯁꯤꯔꯕ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯑꯣꯠꯀꯅꯤ, ꯄꯨꯒꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ." ꯑꯁꯨꯝꯅ ꯊꯋꯥꯏ ꯑꯍꯨꯝ ꯑꯗꯨ ꯅꯤꯡꯉꯝꯗꯅ ꯑꯃꯨꯛꯁꯨ ꯀꯞꯂꯝꯃꯤ꯫ ꯃꯁꯤꯗ ꯇꯣꯝꯆꯧꯅ "ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ꯫ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯦꯡ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯑꯩꯅ ꯂꯩꯅꯕ ꯁꯣꯏꯗꯅ ꯊꯥꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯍꯨꯝꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯆꯤꯟ ꯏꯅꯥꯎ ꯑꯣꯏꯍꯟꯗꯨꯅ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯍꯟꯒꯅꯤ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯝꯆꯧꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯆꯥꯎꯕꯅ ꯑꯃꯨꯛ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ "ꯄꯥꯝꯖꯗꯦ, ꯑꯩꯈꯣꯏ ꯃꯊꯪ ꯃꯄꯣꯛ ꯑꯃ ꯑꯃꯨꯛ ꯄꯥꯝꯖꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛꯇꯁꯨ ꯑꯁꯤꯒꯨꯝꯕ ꯏꯃꯥ ꯏꯄꯥ, ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯐꯪꯂꯕꯗꯤ ꯑꯩꯈꯣই ꯂꯥꯏꯔꯦꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕꯅ ꯐꯔꯦ." ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯆꯧꯅ "ꯅꯨꯄꯥ ꯃꯆꯥ, ꯈꯪꯏ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯔꯒ ꯑꯩꯅ ꯊꯃꯣꯏ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯪ ꯌꯥꯅꯤꯡꯗ꯭ꯔꯤꯕꯔꯥ?" ꯃꯁꯤꯗ ꯆꯥꯎꯕꯅ "ꯑꯣꯖꯥ, ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯥꯗ ꯅꯨꯡꯁꯤꯅ ꯂꯩꯖꯅꯤꯡꯕ, ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯇꯧꯕ ꯄꯥꯝꯗꯕ ꯃꯆꯥ ꯀꯅꯥꯕꯨ ꯂꯩꯒꯦꯅꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯣꯝꯆꯧ ꯅꯣꯛꯂꯗꯨꯅ "ꯃꯗꯨꯅꯕꯨ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯊꯥꯗꯨꯅ ꯃꯊꯪꯃꯨꯛꯀꯤ ꯑꯐꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯅꯕ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯤ." ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯝꯆꯧꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯔꯝꯅ ꯍꯤꯡꯂꯛꯈꯤꯕ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯛꯇꯨꯅ ꯑꯁꯨꯝꯅ ꯃꯤꯔꯥꯜ ꯂꯝꯕꯥ ꯑꯣꯟꯈꯤꯕ ꯍꯥꯏꯕꯗꯣ ꯆꯥꯎꯕꯗ ꯂꯣꯏꯅ ꯍꯪꯂꯗꯨꯅ ꯆꯥꯎꯕꯅ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯤꯗꯨꯅ ꯇꯥꯔꯤꯕ ꯈꯣꯡ ꯑꯗꯨꯗ ꯆꯠꯍꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯆꯥꯎꯕ, ꯃꯅꯤ ꯑꯃꯗꯤ ꯑꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯌꯥꯝꯅ ꯄꯦꯟꯖꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯃꯁꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯀꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥ ꯑꯍꯨꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌా ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯅꯠꯇ꯭ꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯗ꯭ꯔꯤꯕ
ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫